Manipur Top Channel dagi Manipur gi pau update tawjage ngasi phongbasi phongda Lagao khaoramba miyoi ahum courta puthokhre hairi. Ngarang numidang pung mapan helakpada sugunu mayai laikai Lagao khaoramba miyoi ahum police na faraga ngasi Judicial Magistrate First Class JMFC Thawbal gi courta puthokhre. Police na faraba miyoi sing adudi sugunu mayai laikai dagi yumlembam badal apokpa Y ragumni amasum yumlembam Somarendro Sai Kuntraga Nipan apokpa laikidraba Y Kala amadi sugunu awang laikai dagi yumlembam Krishna Chandra Sai Kuntraga manga apokpa Y Ibopisakni hairi. Makhoigi mathakta sugunu police station Prevention of Gambling Act 1867 ki section 13 ki makhada case FIR number 13102019 register tawduna lokhatkhi loinana makhoidagi fagalakhiba Lagao maru taruk layum ama board ama amasung Y Sumendro dagi recover tawba lupa 710 konana ngasi court asida puthorakhibani. Makhoigi mathakta police na frame tawrakpa charge ki matung ina makhoibu lupa yankhai fine thian baga loinana fagatlaba sel aduna state treasury da deposit tawna bakhanganki aduga Lagao gi masaksing aduna case asigi ayoda deposit tawna dispose tawna basu poktak fi gi hari yam nungaiba pauni